ꯍꯧꯈꯤꯕ ꯆꯍꯤ 2023ꯒꯤ ꯃꯦ 3ꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯂꯦꯞꯇꯅ ꯆꯠꯊꯔꯛꯂꯤꯕ ꯂꯣꯏꯁꯤꯟꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯏꯔꯥꯡ ꯃꯔꯛ ꯑꯁꯤꯗ ꯉꯁꯤ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯃꯥꯟꯗꯣ ꯄꯥꯔꯁꯅꯦꯜꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯗ꯭ꯌꯨꯇꯤ ꯇꯥꯔꯝꯕꯗꯒꯤ ꯇꯣꯛꯂꯛꯂꯒ ꯍꯥꯏꯕ ꯇꯥꯔꯦ ꯍꯧꯖꯤꯛꯁꯤ ꯑꯩꯅ ꯐꯪꯖꯕ ꯄꯥꯎꯗ ꯑꯩꯈꯣꯏ ꯀꯃꯥꯟꯗꯣ ꯀꯝꯄ꯭ꯂꯦꯛꯁ ꯃꯅꯨꯡꯗ ꯍꯥꯏꯔꯤꯕ ꯄꯥꯔꯁꯅꯦꯜꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏ ꯈꯨꯠꯂꯥꯏꯁꯦ ꯊꯥꯗꯣꯛꯂꯒ ꯒꯟ ꯗꯥꯎꯟ ꯇꯧꯕꯒꯤ ꯈꯣꯡꯖꯪ ꯑꯃ ꯆꯪꯁꯤꯜꯂꯤ ꯍꯥꯏꯕꯒꯤ ꯐꯪꯉꯦ ꯊꯥꯖꯕ ꯌꯥꯕ ꯃꯐꯝꯗꯒꯤ ꯃꯁꯤ ꯆꯞ ꯆꯥꯅ ꯀꯔꯤ ꯃꯔꯝꯗꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯕꯃꯛ ꯈꯪꯕ ꯉꯝꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯅꯩꯅꯕ ꯌꯥꯔꯤꯕꯗꯤ ꯉꯔꯥꯡ ꯑꯁꯤ ꯄꯨꯂꯤꯁ ꯔꯤꯄꯣꯔꯠ ꯊꯣꯛꯂꯛꯂꯤꯕ ꯑꯁꯤꯗ ꯄꯜꯂꯤꯕꯁꯤ ꯑꯦꯗꯤꯁꯅꯦꯜ ꯑꯦꯁ ꯄꯤ ꯑꯣꯏꯕ ꯃꯣꯏꯔꯥꯡꯊꯦꯝ ꯑꯃꯤꯠ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯑꯦꯗꯤꯁꯅꯦꯜ ꯑꯦꯁ ꯄꯤ ꯃꯁꯥ ꯌꯥꯎꯅ ꯁ꯭ꯀꯣꯠ ꯍꯥꯏꯇꯥꯔꯦ ꯁꯛꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯐꯥꯔꯒ ꯑꯐꯥ ꯑꯄꯨꯟ ꯆꯠꯊꯈꯤꯕꯒꯤ ꯊꯧꯗꯣꯛ ꯂꯩꯈꯤ ꯍꯥꯏꯕ ꯍꯥꯏꯔꯤꯕ ꯄꯨꯂꯤꯁ ꯅꯣꯠ ꯑꯁꯤꯗ ꯄꯜꯂꯦ ꯃꯗꯨꯗ ꯅꯠꯇꯅ ꯉꯔꯥꯡꯁꯦ ꯍꯥꯏꯔꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯁꯤꯒꯤ ꯃꯌꯨꯝꯗ ꯁꯛꯈꯪꯗꯕꯁꯤꯡꯅ ꯅꯣꯡꯃꯩ ꯐꯥꯎꯕ ꯀꯥꯞꯁꯤꯟꯗꯨꯅ ꯑꯩꯈꯣꯏ ꯊꯣꯛꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯈꯤ ꯍꯥꯏꯕ ꯄꯨꯂꯤꯁ ꯔꯤꯄꯣꯔꯠ ꯄꯟꯕ ꯃꯔꯝꯅ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯉꯁꯤꯒꯤ ꯈꯣꯡꯖꯪ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯐꯪꯖꯔꯤꯕ ꯄꯥꯎ ꯍꯥꯏꯕꯗꯤ ꯒꯟ ꯗꯥꯎꯟ ꯇꯧꯕꯒꯤ ꯈꯣꯡꯖꯪꯁꯤ ꯆꯪꯁꯤꯜꯂꯛꯄ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯔꯤꯂꯦꯇꯦꯠ ꯑꯣꯏꯕ ꯄꯣꯠ ꯑꯃꯗꯤ ꯂꯩꯔꯤ ꯑꯗꯨ ꯃꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯆꯞ ꯆꯥꯕ ꯈꯪꯗ꯭ꯔꯒꯁꯨ ꯃꯁꯤꯒ ꯔꯤꯂꯦꯇꯦꯠ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕꯗꯨꯗꯤ ꯌꯥꯝ ꯆꯥꯎꯅ ꯂꯩꯔꯦ ꯃꯁꯤꯗ ꯅꯠꯇꯅ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯃꯥꯟꯗꯣ ꯄꯥꯔꯁꯅꯦꯜꯁꯤꯡ ꯒꯟ ꯗꯥꯎꯟ ꯇꯧꯕ ꯑꯁꯤꯈꯛ ꯅꯠꯇꯅ ꯑꯇꯣꯞ ꯑꯇꯣꯞꯄ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯒꯤ ꯄꯥꯔꯁꯅꯦꯜꯁꯤꯡ ꯒꯟ ꯗꯥꯎꯟ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕꯁꯨ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯔꯤꯕ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯃꯥꯟꯗꯣ ꯄꯥꯔꯁꯅꯦꯜꯁꯤꯡ ꯑꯁꯤ ꯒꯟ ꯗꯥꯎꯟ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯤ ꯑꯗꯨꯃꯛ ꯂꯩꯔꯦ ꯑꯗꯨꯅ ꯃꯁꯤ ꯀꯔꯝꯕ ꯈꯣꯡꯊꯥꯡ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯂꯧꯈꯠꯂꯛꯀꯗꯣꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯈꯪꯗ꯭ꯔꯤ ꯉꯁꯤ ꯑꯁꯤ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝ ꯍꯥꯏꯇꯥꯔꯦ ꯄꯥꯡꯊꯣꯛꯄꯒꯤ ꯋꯥꯐꯝꯁꯨ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯏꯔꯥꯡꯁꯨ ꯂꯣꯏꯁꯤꯟꯗ꯭ꯔꯤꯉꯩ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝꯁꯨ ꯉꯁꯤꯗꯤ ꯐꯝꯕ ꯍꯧꯒꯗꯧꯔꯤꯕ ꯃꯔꯛ ꯑꯁꯤꯗ ꯑꯁꯤꯒꯨꯝꯂꯕ ꯈꯣꯡꯊꯥꯡ ꯑꯃ ꯂꯧꯈꯠꯂꯛꯄ ꯍꯥꯏꯕꯁꯤ ꯌꯥꯝ ꯇꯔꯥꯏꯅ ꯂꯧꯕ ꯑꯃꯗꯤ ꯆꯨꯝꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯃꯔꯤꯅꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯝꯕ ꯈꯣꯡꯊꯥꯡ ꯂꯧꯈꯠꯂꯛꯈꯤꯕ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯕ ꯃꯊꯧ ꯇꯥꯔꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯗꯝꯖꯔꯤꯕ ꯅꯥꯎꯔꯦꯝ ꯇꯅꯣꯔꯟꯖꯟ ꯏꯝꯐꯥꯜ